Palel Thong amadi Kakching Chumnangda Indoor Stadium among Chief Minister Okram Ibobina sangakre. National Deworming Day Thorum Sing Manipur gi mafam sin batungna pangthokre angang lakh kaya datin leihandana hidak bijakre. Manipur gi wusu sanaroi tarukna taraganithu suba South Asian Games da gold medal lawre. Kurumjari, ISTV ki pau miyang tabi ki basingbu taram nukjari, hauzik pau sandung na pijari. Impal more lambi gi segmai turel mathakta saba palel thong ngasi Chief Minister Okram Ibobina sangakre. Thong ngasi English singani taret tagi lupa crore nipan ga lak marifutare changna saba haukibani. Asang bana meter kumbudra gani thoi apak bana meter tara gani thoi ni. Ngasi sangaba ki thoram maduda Works Minister Dr. Ratan Kumar Kakching Kendra ki MLA Y Surchandra, MLA DK Korungthang, PWD ki Chief Engineer Lokendro, Additional Chief Engineer Tem Bayauna atay maruoiba official kaya su sarugyaki. Chief Minister Okram Ibobina lambi thong amadi ipau phawdok phawjina lamdam amagi sen thungi phipam phagatna bagidamak yanglen saruni. Jahi asigi December loirakpada tupul phawba haujik paikhaliba rail ki thabak thoram sing loisinba ngamnaba kana honari. Rail asi Imphal hek Yoropaka state asigi sen thungi phibamda ahongba kaya purkani. State asigi kachin koya sinba thungna lambi thong pharaba matamda lamdam asida laiminariba phur khudingmak amaga hena naksinaduna nungsinaba purakpada mateng oigani. Palelda mathon ani leigadaba primary health center amasu athuba matamda sagani. High school natraga higher secondary gi thakta school amasu thamnabagidamak hotnaragani haiki. Transportation si pharaaba chathok chatsin lambi thong si pharagadi akhoi Manipur da leiminariba isinau singda interior oiba mafamda rural area da khungdang manung da leiba mayam singsi chathok chatsin si yamna pharagadi akhoi mayam se naksanna helakadoini naksanna ilaina akhoi si unaba toina unara agadi nungsinaba si helakadoineba singda leiba isinau sing Kungangi Ruelia the labor Mamsi Lambi Tongsi Paraba Quay Haklita Amaga Unadana Quadana Nungsinaba Are later Sena kind of Sanabasi Masi Werkatoriba never Aduna Masi Quay Puna Maxigi misunderstanding Mayam Puna Maxinche Hena Sanana Sinana Nungsinana Aquay Laminavasi Helakadori. Works Minister Dr. K.S. Ratan Kumar na Sarkar Asina State Asigi Maigi Pibamda Ahongbama Purapangamle. Lambi Thong Semgatuna Hen Ahongbama Purak Nabakan Honari, Masidamiam na Mating Pangbiu Haiki. Priority Piriba, Akwigi sectors in the Manunga, Akwigi Rot, sector as the Achoba priority of Piribani, Akwingasi Manipurda, Pawarda, Maigida, Achoba one Bama, transformation of Mam Nubire, Aduloina Nakwe, Rot connectivity, Sidazu, Achoba Honorable Chief Minister, Nato priority Pidana, Akwigi National Highway Sing, State Highway Sing, Adu Inter-District Road, Major District Rota, Akwe Kargi Makaidi, Akwigi Lajagi Durba Resource, Asidagi, State government na pesaput kopiraga akwai awon bama mayamna akwai ubiribasini Amaramda Chief Minister Okram Ibobina Kakching Chumnangda Indoor Stadium amasu sangaki Thoramasida Kakching Kendra gi MLA Y Surchandra Works Minister Dr. K.S. Ratan Kumar Wawgai Kendra gi MLA Fazur Rahim Technopal Kendra gi MLA DK Korungthang Kakching Municipal Council gi Chairperson N Inakhunbisu Sargyaki MLA Y Surchandrana Missing Yam Khalapaki Matungina, Kakching Miamna Thingnariba Lambi Thong, Analayang Sang, Kakching Kaithel, Matamga Chunabamong the Semgat Pinapa Amade, Kakching Municipal Council Nona Semdoktuna Paktok Chokto Nimbagi Apamba, Chief Minister Kipungling Jingsin Ki. Chief Minister Okram Ibobina, Tungi Yumbi Oigadoriban Hasing, Tinjang Kaijang Danaba, Government Asina, District Headquarter Kudingmakta, Ahan Bakongtang Oina Sports Stadium Amamam Semgat Pani. Bisnupur District Natana atay District Singda Minister Diam Sabalo Shilakle. Ngasi Sangari Basi Tobal District Oina, Wangjing Kodom Pokpita Sariba Indoor Stadium gi Saruk Ama Oina Sabani Haiki. Housing si Matiksa na Mahimasin Hayhanba, Moishi Tinjang Kajang Daba, Masamau Haba,
ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯁꯃꯥꯖꯁꯤꯒꯤ ꯅꯥꯒꯔꯤꯛ ꯑꯃꯃꯝ ꯁꯤꯇꯤꯖꯟ ꯑꯃꯃꯝ ꯑꯣꯏꯅ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯒꯣꯔꯃꯦꯟꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯔꯤꯛꯁꯤꯡ ꯃꯃꯥ ꯃꯄꯥ ꯄꯦꯔꯦꯟꯁꯤꯡ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩ꯫ ngasi leibak asida leiriba angangsingbu tingi lainadagi ngakthoknaba hidak pibagi thoram National Deworming Day Manipur da su paksana pangthokre thoram asi Health Minister Punjathang Tonsingna Janims ki conference hall da hawdokhi thoram asida State Health Mission ki Director Dr. O Ibomcha Social Welfare ki Director L Nabakishore Family Welfare ki Director Dr. K Rajo Janims ki Director Dr. L Debensu Sargyaki Minister Punjathang Tonsingna angang singbu tin leibadaki kohannaba India government na lokhalakliba khongthang asi yamna maroi masina khunai asida masamu faba angang sing ohenna khonabada chauna mateng panglagani haiki health department na health gi employees mayam sina tawbasi hana dagidi yamna achievement chawban leibani hojik ngasi gi program sisu enari ꯑꯩꯈꯣꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟꯒꯤꯗꯃꯛꯇ ꯍꯦꯜꯗꯤ ꯆꯤꯜꯗ꯭ꯔꯦꯟ ꯑꯣꯏꯅꯅꯕ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯅꯤ ꯃꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯔꯒ ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯌꯥꯝ ꯁꯤꯔꯤꯌꯁꯂꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗꯁꯨ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯕꯁꯤ ꯍꯥꯏ ꯑꯉꯥꯡꯁꯤꯡꯁꯤ ꯍꯦꯜꯗꯤ ꯑꯉꯥꯡ ꯍꯦꯜꯗ ꯆꯤꯜꯗ꯭ꯔꯦꯟ ꯑꯃ ꯂꯩꯔꯗꯤ ꯏꯃꯨꯡꯁꯨ ꯅꯨꯡꯉꯥꯏꯍꯟꯕꯅꯤ ꯁ꯭ꯇꯦꯠꯁꯨ ꯋꯥꯍꯟꯗꯕꯅꯤ District Health Mission Society Tamenglong nasu National Deworming Thoram District Hospital Tamenglong da pangthokhi thoram asida ADC Tamenglong gi CEO Joseph Paulin CMO Dr. Chambo Golmesu Sargyaki scheme asigi makhada district asigi angang lising kunthraga mari chahum hena cover togani hagi District Health Society Bisnupur dasu Sinduna thoram asi ningthaukhong Model High School da pangthokhi thoram asida Bisnupur Jila Parishad ke Upadhyaksha Abrojan District Family Welfare Officer Dr. Shyam Kumar W Ibom Jasu Sarugyaki District asigi oina government amadi private school chahunga humbutra nipan ge apunba mahiroi lising yang khairom tin leitana hidak bijagani hairi National Deworming Day ki thoram asi Kanglatumbi da leba Hindi Secretary School da pangthok Hindi Secondary School da pangthokhi thoram aduda Sekmai Kendra ki MLA KS Devendra Singh Additional Deputy Commissioner Nibedita Wangoi ki ZEOR Yangsurang Koirang amade Chief Medical Officer Dr. H Kulana chingba miyoi kayana sarwyakhi thoram asi Thangal Kaithia da leba Bharodan Maxwell Hindi Primary School da su pangthoktuna mahiroi sing da hidak pijakhi School asigi headmistress KS Sunitana lebak sinba thungna ngasi pangthokriba thoram asi school asida su saruyabani haiki Mamang thagi January gi tang mari da Manipur da yuhar habada amangata thokraba yumbu singna mari lainaba DC singda report pibiu haina thama helaba matungda ngasi February gi tang 10 da Chief Secretary Onabakishore na phongdorakli ngasi all secretariat ta leiba maki office member da pangthokpa paumi singa unaba amada mangna haikibada khudaki oina yuhar habatu da akaitoi thokraba yumbu singdamakta lupa crore 10 ahanbaki oina kaithoktuna mari leinaba DC singda sinakre jingi district singda asopan nanglaba yum singidamak ahanbagi oina yum amamamda lupa lak amamam aduga tampaki mafam singdana yum amamamda lupa lising marbudra pikre haiki Mahanamaka taraduna thokriba yuha haba aduda soklaba singi akupa marol yawba memorandum ama Manipur Sarkar na center da pishinaba semsari memorandum asigi matungina center na tengbang pirakadabani hari hauzik phawbada yum lising ahunga chani taraga mari sarkar gi building humpugani thoi school chani gani punipan community set chamasula taruk amang ata thokle haibage report phangle waloba sing khangdokna bakhonabada miyamna mateng pangbiu haiki Dimage tawbagi report se complete oina phangba ngamde masi phangnabagi damakta ekoina masi deputy commissioner sing tu haigre adubo lanai oina mayum makai shoiba kholiba mayam se deputy commissioner ESD ona oina khangba ngamdabanina ekoina media gi through the public singda ekoi audience pijabani
ख्वाइरम्बन कैथेल अनि असि अमुक हना सिजनबा यागद्रा हाइना थिजिनबा गुवाहाटी की ITI के एक्सपर्ट सिंह नेकननबा लुपा लाख 9 पिख्रे हौजी कैथेल सिंह असि करी फिबमदा लैरिबगे हाइबदु निंगथिना टेस्ट तौद्रिबा मरमना कैथेल असि सिजनबा ngनमली हाइखि कैथेल की बिल्डिंग सिगी साबदा सिनरिबा दा हाइदि माइ कंक्रीट हाइतारे कंक्रीट सिगी मागी सैंपल लौनबा सैंपल लौरगा मसीगी टेस्टिंग तौवा तौरगा मसी बिल्डिंग सी लेप यागिद्रा यारोइद्रा हाइबदुगी कोई रिपोर्ट अमा गाइबनी मदुगी दमकता कोइना IIT गुवाहाटी दा मखोइना तालाकवा पैसा लुपा लाख 9 दुसु चेक ओइना थारबनी पोरोमपाता एग्रीकल्चर डिपार्टमेंट नौना साबा स्टेट सॉइल टेस्टिंग लैबोरेटरी अमा एग्रीकल्चर मिनिस्टर अब्दुल नसीर ना हांगदोख्रे थौरमतुदा डिप्यूटी सेक्रेटरी एग्रीकल्चर M सनातोम्ब सिंह एग्रीकल्चर डायरेक्टर लुइस ngसाइनाव एडिशनल डायरेक्टर PS राजेंद्र यावना अतै ऑफिशियल कयाना सरग्याखि थौरंगा मरी लेनना एग्रीकल्चर मिनिस्टर अब्दुल नसीर ना हाइकिबदा सिक्किम की हेक मथंगदा अवांग नोंपोक्ता मणिपुर असि ऑर्गेनिक फार्मिंग स्टेट अमा ओइनना बखोनरी मसिदा ngasi हांगदोखलिबा लैबोरेटरी असिना चाउना कानबा पिगनि हाइखि थाजबा दु थमजबगा लोइनना तंगाई फद्रगदी BTM नत्रगा तोंगाल तोंगान बै कोई की स्टाफ सिंगदा अहेनबा ट्रेनिंग पीरगा तंगाई फदबा फन लेरे हारसो प्लान द करीदा दुगी तंगाई फदबा हापतबा मयाम दु डायरेक्टर अमसुंग सेक्रेटरीट ना इकोइदा मदु निंगसिंग बिरगा मदु द तंगाई फदबा फलदु रिजर्व तौरगा टाइम बाउंड की मनुंगदा 2017 सिददी स्टेट सिदा मैक्सिमम इकोइना पाइखनिंगिबा ऑर्गेनिक फार्मिंग से माइ पाकना पाइखत ngमननबा दुगा हेन फबा डिपार्टमेंट सिदा तोंगाल तोंगानबा स्कीम सिंग से पाइखत पद मतेंग ओइगदौरिबा अदुगुंबा लेबोरेटरी से माइ पाकननबा होतनबदा इंदी ऑफिसर पुनमकना अखोइदसु मतेंग पांगबियु अदुगा तंगाई फदबा गवर्नमेंट की लेबदुदे ऑनरेबल चीफ मिनिस्टर गा तानजरगा ऑनरेबल चीफ मिनिस्टर द लेरिबा तंगाई फदबा मयाम दो अखोइना निंगसिंगजरगा अदुगी तौबा याबा पुनमक गवर्नमेंट की माइकेदगिसु तौद्रगी एडिशनल डायरेक्टर PS राजेंद्रना ngasi hangdokliba laboratory asi chahi amada sample lising tara loduna thabak tawba ngamgani masina afaba jinjak puthokna bahonabada chauna mateng pangani haiki director Louis ngasainauna miyamna jinjak marang kaina puthokna bahonabada leibak leihau hana changyeng tokthokpiu haiki ngasi hangdokiba soil testing laboratory gi fiba minister ning singki स्कूल वैन अंगांग मसिंग का हेन पुरीबसी यंगसिलगनी हाइना ट्रांसपोर्ट कमिश्नर M लक्ष्मी कुमार नंगसी तागेलदा लेबा स्टेट एकेडमी ऑफ ट्रेनिंग हॉल द पांगथोकपा नुमित निनी चुपना चथगदबा रोड सेफ्टी ट्रैफिक एंड मोटर व्हीकल रेगुलेशन के ट्रेनिंग प्रोग्राम हौदोकपगी थौरमदा हाइख्रे ट्रेनिंग प्रोग्राम हौदोकपगी थौरमदुदा IGP जॉन 1 क्ले खोंगसाइसु सरुग्याखि ट्रेनिंग असिदा ट्रांसपोर्ट डिपार्टमेंट पुलिस डिपार्टमेंट महूट अमदे मीडिया की मियोय सिंगना सरुग्याखि महान मखातान हाइखिबदा हिरम असिगी मतंगदा हाई कोर्ट ना डायरेक्टिव पिरक पलेख्रे मसिदा ट्रांसपोर्ट डिपार्टमेंट नसु तंगाई फदना थबक असि पाइखत कदौरी बनी हाइखि मणिपुर पीपल्स आर्मी की कुनगमापन सुबा मपोक कुमन थोरम मणिपुर की मनुंग अमदी मपानदा पाक्सन नंगरांग पांगथोख्रे हाइरे लूप असिगी डिपार्टमेंट ऑफ पब्लिसिटी डायरेक्टर M सकहेन की चेरोल अमना जनरल हेडक्वार्टर पांगथोखिबा थौरमदा MPA की चीफ ऑफ आर्मी स्टाफ न थौरम पोइखे सेंट्रल हेडक्वार्टर पांगथोखिबा थौरमदा मिलिटरी अफेयर्स कमिटी की चेयरमैन ओरिबा UNLF की चेयरमैन KH पांबैना अथोइबा मिथुंगमेन ओइदुना पार्टी सिगी तोंगान तोंगान बा डिपार्टमेंट सिंगी सेक्रेटरी सिंह डायरेक्टर सिंह स्टाफ ऑफिसर सिंह अमदी तोंगान तोंगान बा थाकता थौदांग लौरिबा लानमी सिंगा लोइनाना पांगथोकमिनखे MPA की 293 बटालियन 241 बटालियन दसु CO सिंह अमदे लानमी सिंगा खुशमनदुना हराउते आमना पांगथोकनखे 291 यूनिट दा पांगथोकपा मपोकुमन थोरमदा लानमी संगरुप असिगी वाइस चीफ ऑफ आर्मी स्टाफ आई टोनसनाना अथोइबा मिथुंगन ओइना यूनिट असिगी पार्टी कार्डर सिंह अमदे लानमी सिंगा लोइनाना पांगथोकमिनखे मणिपुर की मपान पांगथोकपा थोरम अमदा पार्टी के जनरल सेक्रेटरी PH याय मचौना अथोइबा मिथुंगलन डिपार्टमेंट ऑफ माइनॉरिटी अफेयर्स की सेक्रेटरी CH थानिल अमदे फैमिली वेलफेयर की सेक्रेटरी Y तंफाजाउना अथोइबा मिथुंगन ओइदुना स्टाफ ऑफिसर सिंह अमदे लानमी सिंगा लोइनाना पांगथोखे
Kungamapan suba mapok kumon thoram asi district ki thakta unit headquarters sing amadi local unit sing dasu local members sing madi local volunteers sing galoina na harau tayamna pangthok mina ki hairi ngarang pangthok ki ba kungamapan suba mapok kumon thoram asigi mapungoi bistaktam de MP gi piral chingkhatuna ikai khumna bu utpa Manipur gi ningtam lalhoda laikhidraba yawaloi sing yekna bagi miot minai da laikhidraba micham miam gi mafamda laikatpa minute ani tumina leptuna ikai khumna bu utpa MSC CS Warol Pathokpa amadi India lenga ki thawong thoksil nainabaga loinana honglakliba phibam sing asida khongpham chetna lepminaduna thawna phana kathokpaga loinana lanthing minanaba achetpa phirep amuka hna lomina ki hairi Amaronda kumon thoramasi pangthokpada wakhalon gi pangal amadi sengi mateng panglakhiba khudingmakpu UNLF amadi MP na thagatpa phongdogli hazik pawgi marathana ten break amatang Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr Madhubala laser beauty clinic MZ Avenue Imphal Kurumjari Shija Manipur ambulance service adongi kamdong mating pangsige Adong karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sijunabiu adongi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi najingai da saksal hobana hena fai Break matungda mukana taram nokcheri makhata papauda andro kendragi andro khoibuda chahi taraga mangarongi mamangdagi mai phangdana lakpadu kaisam ningthem jawna khonatuna mai pinabagi thabak paikhatpa hokre khulasida mioi johum lom khundai ningthem jawgi mideng makhada RK groups of company na mai pinanabagi thabak paikhatpani ngasidagi electric posna chingba yungbagi thabak hokre khulgi secretary A Bigya Chandrana phongdorokpada khul asida mai pibinaba MLA TS Shyam Kumar da chahi mangarongi mamangdagi haiduna lakibani masigidamak miyamna sen khainaduna lupa lising kungatare phauba mangonda deposit oina pikre ngasi phauba wafam amata phongdoraktabadagi angang singi metric parikha ki khallaga athuba matamda mai thanaba ningthem jawda khanganbadagi thabak asi paikhalakpani haiki ningthem jawna kendra asigi chakho thorangi damak hairakpa thabak thoram sing ngamba thakta mateng pangani haiki Angon da sum haidley adunga haninga sisi ai hak akoi mogi kungi awaba odi maruina koi metric parikha su ku select masda leiba chatra tara kunji metric parikha holdingai sida hoi makoi na electric maganda like na su pa duna masida afaba chatra mayam su makoi da pokna mafum mayam da like ta masat pangam da na kunji da lega parikha tha da wangang jing mayam su lei makoi gi interest ta ai electricity ngasi electrify toge na khunse aina ai isagi resource tagi kana tawjabani Amaromda chahi mangarongi mamangda andro khoibuda mai pusinaba MLA Shyam Kumar da lupa lising kungataret pikhi haibasi laibak thibani haina MLA masana paumi singda phongdokre man makha taraduna MLA na yum amagi mai hekta pusinba ngamde Power Department na khunna traga yum adu consumer register tawraga mai samgadabani Department na tawpham thokpa formality tawduna matam ngaiduna leibani khunna sida hauzik phabuki oina transformer amasu thamduna leiribani Department ka khungi miyoi singa tawpham thokpa thabak sing tawdaduna leibadagi mai phangdabani election lepning ba miyoi kharana miyam bulan na lamjingduna oidaba kaya nganganbasi yamna laibak thibani Tam Anirak Andro Kendragi Mihut oina karakpada Praja Singda oida padaba tawkhiba leitri haina MLA Shyam Kumar na phongdoki Sumemonda mai sambiu haibale sahi amani mangdagi ai LCD department da mai ji sambiu abi khunji mai ji sambiu na ko aina su haibale adu mani government gi electricity department na magi tapam to formality do tawdaga di mai ji da samba ya da bani na adu gi ngainaraga koi leibani kana matana koi gi andro dagi aina amadi ai gi nang mi singna
mai sambi gi hanu pesa khom su leite democratic country ne khoi je aduna pangang ngang be pakik sak be ai duna khoi gi freng tring pangang ngang je sing modi ai ta to ning di yam chumna bo city prajana khan yam chumna dum raj to biyu yam chumna dum kran to biyu Churachandpur District Hospital asi District Hospital Singimarta Lu Nanba Apaba Haksel Pibagidamakta Ministry of Health and Family Welfare na lupa lak yangkai ki mana yauba kaya kalpa award pirakle award asina hospital Singimarta hena miyam gidamakta tabak tauba amade apaba service pibangamgani haina health services ki director o ibom jana ISTV news da phongtorkli sigi akoi ka kopsi mari le na di yamna lu na nana hospital je thamba matamda praja singina su cooperation pibiba staff na phanam honara su praja singina chakhaiba kwa wasan ba degi surup maku degi langchin ba khotpa mayam tawraga di muka madu akoi staff sing da awa ba ma woi masan masagi akoi gi mathan hekta muslak do bu ko Award asi pinana bakhalak laba Churachandpur District Hospital ke Medical Superintendent Dr. Jason Gokham Samtena Cleanliness amade Infection Control Committee semtana tha ahungki manungda hospital asida lu nana lainana bathaba paikhat padanatana ana layang gilamdasu achobu thodang lobadagi award asi pirakpa oigani haiki Patriotic Writers Forum Manipur gi Nipan Suba Foundation Day Thoram Thobal Wangjingta leba Institute of Rural Education da hangdokre Thoram aduda Manipur University ki Manipuri Department ki head Nagpam Aruna Forum ki President Raghulai Sangtham Institute of Rural Education Group of Institutions ki Principal Rajiv Kumar Nareng Bamsu Sargyake Thoram ki sarkama oina Sobita Mongjam Bogen Toijamba amade Raju Maibam na iba Jeklagi Kaitong Pham Lul Base amade Kanglai iek tamnaba araiba mapi lairik mingthon ba lairik ahum su phongki Thoram asigi saita ki mana phanglaklaba aiba ipi manga su khudol tamduna ikai khunaki Kada konthokjam makhalekai mera paibi konthokjam mayai lekai mera paibi amasung awang lekai mera paibi ga kusumnaduna nishana khunai da piba chaitheng amasung masibu thingbada miyam gi thodang haibi hiramda khanane naba mifam ama konthokjam makha lekai Tomal Makong Pukri Mapal Lampakta Pangthokre Thoramasida Kadagi Secretary General Dipanjit Ningthozam Amasung Secretary Finance Gitchandra Mangang na resource person oike Regional Tasar Research Station Central Board Mantri Pukri na Sinduna Ok Tasar ki Kishan Mela Mantri Pukri ta Labor Station asida Pangthokre Haudokpagi Thoram Sericulture ki Principal Secretary L. Laker Commerce and Industry ki Director B. John Dalting Kuma Central Tasar Research and Training Institute Ranchi ki Director Dr. Halok Shu Saryake Lamdam asigi silki pothok sing mapanda yamna pambana magu leba pothok hena puthok patangai fade haina Principal Secretary Laker na phongtokhi Listening ani mapangi February taraga NSN IN hatkiba SDO Kishan amade mahak staff token amade Rajen gi tarelak subaning sing thoram Jairap Court Manakta Laiba Mapari Ningsing Loop Uripok Machinda Pangthok Lakani Loop asigi Secretary Y Kapurna Uripok Machinda Pangthok pa Paugi Mipam Amada Numit asida blood donation amasu pangthokani Thauram asi chingamadi tamda lairiba mipung khudimangna saruk yabiu kanagumba loop amatana numit asida ban blockade na chingba tawbiganu haike Loop ki chairman as Tikandrajit na Thauram asi pangthok pagi maroiba pandam de makhoi ahumna Laibak miyam gidamak laikidabadu lemna mangan gumsi makhoi hatpata chenaba Hobson Mingchal mapunji chupagi phadok pikhiba numita JSC thupchilaba matung Manil Kauba register body asi sem kibani haike Akoina Manil hen form to yuchi JSC di lehoriba pandam sing ase akoina registered body amana honadre badi makhatar ko si wagani haina ko khanjaduna akoina registered body sema akoina form to bani Registered body asina tawgaduri ba si GSC na lehuri ba pandam duga anong ba pandam mayam ba si GSC sina kuigi Manila sina ontogaduri ba ISBL Aerobics Center among asi Sega Road Takelambam Laikai TYC building the sub-register headquarter Imphal T Fulen Maitei na hangdokre Center asida ayukta batch ahum nungtilda batch ani haksang sajel tawagi khudong chaba pikani hari
All India Anganwadi Federation minimum wage tanbage February Taragamangada New Delhi the Junction Gadoriba General Strike the Saruyaruna Bagidamak Anganwadi Workers and Helpers Union Manipur Gimut Kambu among us Impal Tadokre Hari. Manipur Science and Technology Council Amasung Bharat Sarkar ge Science and Technology ge Bigyan Prasar Department ka punna khusham naduna low cost hand on experiment Haibasida residential training workshop among us Kuman Lampak Youth Hostel da Hodokre. Jingi district singi Anishuba batch ki oina numit marini Chathagadaba training asi Hodopaki Thoramda Science and Technology ge Special Secretary H. Gyan Prakash Master की डायरेक्टर टी.एस. सुरेंद्रनाथ इम्फाल कॉलेज की प्रोफेसर एन समरजीत सरगिया की लमदमसी की इचेचल सिंगी नुपी ओइबी की इज्जतपु इकाई खुन्नब की महत्ता खोंगाउनबा असुमसुम हेंगलकली हाइना केसीपी पोरे मेटे लुपना फोंटोकली लुप असि की पब्लिसिटी सेक्रेटरी मालेम गानब मेटे की चेरोल अमना ब्रिटिश शासन की मतमदा चेंग फंगदब की इहौदा लमदमसी की इमाइबेल सिंह अमदे कंगलाई चनुरा कयाना चोंगथोरक्तुना मायोकनखि इहौ अदुबु निंगसिंगबगा लोइनाना इमा इबेल सिंह अदुबु इकाई खुन्नबा ओइना लमदमसिदा नुपीलाल हाइना निंगसिंग थोरम पांथोकले अदुबु नोंग मकांगदना इचीचल कयागी इकाई खुन्नबदा सिंगनरक्तिबा थौदोक कया असिना नुपीलाल पांथोकपगी वाहनथोक लेसिलक्त्रे हाइरे हंदक इम्फाल वेस्ट की ngairangbom gi labukta nupi macha amabu chelabani haiduna kauthoklaga mioi ahum changtuna nupi oibi ki ikai khumnaba thodokta haktengnana chenaba sing lupna mityang changlakani lamdamasida mayai kaba chinja kaya thajilaptuna khunai asigi naha kayabu nisha dalaichu handuna khunai asibu lekhada chingthanaba honarakre mama mapa oiba singna macha sing kari tauri haina kupna yeng sindrabadi tahai uhoidraba kaya urakhigani tahai uhoidaba sing asi amuka na thoktanaba lupna mityang changlakani hari hauji pawgi marakthana atenba break amamu Irangda masigi ahan boy no puthokjaba sangai plastic storage tank sizinnabi yansinaba potlam yaudriba LLDP ina sajaba sangai de sizinnabi fangbigidaba size singdi 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana khenaba makhal khudingi apamba machu sing fangbigani Build your success BYS Palace Compound Machalema School admission is going on Palace Compound leba BYS na haukiba sahi mari asida thangna na puthokiba position holder masing 2012 position holder taret 2013 taranithoi 2014 kunmathoi 2015 first position holder puthokpaga loina atoppa position holder nipan break matungda amukan taram nokcheri makhataba pauda lam koiba natraga atopa hiram singda sizinana car sandokadaba 6 cap ki office amangasi sega road dhobi machu leirakta hangdokre 6 cap ki operator manager yumnam gunadharna miyam ki service asikidamak sports utility vehicle SUV kunthra thorang tawduna leire masina guwahati phawba chatnana bagi waibiya gani haiki thoram aduda IGR South PRO o major Akhil Dhawana 6 cap na lam koiba singda kanaba pituna tourism industry chawkhatpada mateng panglagani haiki police amasung miyamga aphaba mari thamnabagi pandamda Imphal West police na sinduna bazar community leader luchingba sing amasung police singi watchef group ama Manipur gi DGP LM Khotena hodokre dharmasala da pangthokiba thoramasida IGP John 1 Clay Khongsai DIG Range 1 IK Muiva Imphal West ki SP Dr. AK Jaljichu Sarugyaki CTP and Public Rendezvous Mingthonba Watchef Group Asina ma police na miyam gidamak thabak tawbada tengbang soitana phangani haibagi thajaba DG na phongtoki District Secretariat February tarafawgi manungda relocate tawba haina thamkiba wafam Government na thabak ta onthok tabagi mayokta Jalerong Youth Front Assam Manipur Nagaland na Luingani Festival matungdaki khongjang changslakani haide District Secretariat asilupa crore kunthagataruk lakh kungataruk changna satuna English singani taragamathoi gi November 3 da matamadugi Union Minister P Chidambaram Chief Minister amasung atai minister sing yauna sangakibani atai district singi secretariat sing siznaba haukre adubu Tamenglong district ki oinadi sangarabasu ngasi phawba hundoktuna thamle thawong asi Tamenglong miyambu ikai khumnadabani maramaduna luingaini kumai matungdagi district asida leiriba state government ki office kudimak thingjinna bagi phirep laure amaromda
district asida paikhatliba chawkhot thorangi thabak singsu yengsilagani hairi ADC member G Apam Khui Taramna Okpagaloina Mahapu Tagatpagi Thoram Amangasi Nungba the Leba Rongdai Baptist Church the Pantokre. Thoramasida BJP Manipur Pradesh ki General Secretary Administration M Asni Kumar, State Election Committee member Adin Panmei, BJYM ki Ke Bikram Su Saryaki. Ahal Waraba Singh the Yantokna Bakambal Kungamanga, ADC member ki Kutang the Kusnaki. Jiri College bu mapung phaba government ki college ama ohen bahai basi yamna maram chai masi jiri de leiba mipung khudingmak mahiroi lup sing civil society organization singna matam kaya gi mamang dagi tanduna lakpadi mani government na athuba matam da mapung phaba government college ama ohen bina ba MSF Jiribam special branch Desam Jiri local council amasung KSA Jiribam branch na puging chingsili amaronda AMSU District Committee na Jiri College bu mapung phapa Government College hingadabani haina February 13 School College matam kaktana thingjinbagi lawriba khongthang ase English singani 13 ke Board Council amade Central Board Exam singi yengtuna handokpina ba appeal tawri Class 10 parikha thagadawriba mahiroi singi oiba thamari ge free coaching class amanga se Imphal West ki Langjing High School da hodokrai thoramaduda Saruk Yakiba Social Welfare Minister Mirabaina coaching class asina afaba mahiroi oirakna bamadi afaba khunai semnaba pandam da pangthokpani karigumba oja darkar oirabadi watana honagani haiki Tongan va office singda siznaba yaraba office furniture singi item kaya yaraba feeder light office furniture showroom amangase Kaisampat Junction da MLA L Ibomchan hangdokre awang numpok lamdam da ahum suba branch oina Kuding Furniture Showroom asi hangdokpani hari. Gitanjali Film Production ki nongna puthokadaba Manipuri feature film ani Tamnarai amadi Henju Nahagi Yaifathongni Thoram ngasi Sagolban Tera Lairin Jamlerakta pangthokre. Thoramadu film artist Syam Kishore amadi RK Nimai Chansu sarugyaki. Film asigi direction na Jiten Sangaini Kaiku Ratan Lai Syam Kishore Nimai Chan Helena amadi Birbal Lanchingba artist singna film sida sarugyakani. Government ka suspension of operation taunari ba KRA gi kadarama sakhangdaba singna ngarang numidang wairam pung taruk makai taba matamda KT College manakta kaptun halamle laikhidraba kadar asigi maming Jamkolen Tauthang Chahinipu T Tuinom Kuldagini Kangpok P Police na asibakjang lokhatuna rims ki mokta thamkre Hauzik sanabaki pau lobirasi Ngasigi sanabagi pauda Guwahati amasung Shillong da chathariba taraga nithoi suba South Asian Games lisingani taraga taruki ngasi stanakiba uhusu da India ki mahut chinduna saruk yariba Manipuri sanaroi tarukna gold medal lokre Jangwan talauda yumlembam sapna nankwan amasung nangun all round talaudana mayanglambam punsiba maitei Taijikwan amasung Taijijian all round da mayanglambam Gyandas Lemapokpam Sanatombi Chanu Keji Yankai Nithoi Makagi Shanda Yumnam Sanatoi Amasung Keji Humpu Makagida Kaisam Arun Pamana Gol Lokibani Gamsa Chigi Ngasi Taruni Chanba Numit Fawbuda Yumbu Indiana Gold Chamagatara Taret Silver Humpugamatoi Bronze Taragamanga Puna Medal Chamagamarbudrandoi Pangtuna Mangjil Thari Sri Lanka na Gold Kungumdoi Silver Nipugataru Bronze Humpugumdoi Puna Medal Chamaguntanithoi Pangtuna Anishubada Pakistan gold tare silver tarag mapan bronze kuntraga nithoi puna medal yankaiga nipan phangtuna ahum subada leiri Phubala public ground da chathariba ahanba Tongbram Guneshwar Memorial Football Tournament ki ngasi sanakiba match da DMC Phubalana yawa ningthau khongbu ani amada maithiba pikre hayeng KPFC Pochangbam amadi Fantastic 11 Moirang ahanba match oina sanakani ani shuba match da LF Academy Phubala amade Yashwa Utlo Sanagani Ground Development Committee Moirang Kampu Samjat Tinsit Rodna Sindunanga Sidaki Ahanbasta Level Saubam Bapu Memorial Men's Open Football Tournament Moirang Kampu Sajep Lairo Ground Hokre Ngasi Ahanba match oina sanaki bada Moirang Kampu Football Club na Kurai Puthiba United Pu Panjil Nipan Humda Maiti Pikre
hayang nini chanba numita match ani legani hari. Ani Shuba M Manindra Memorial State Level Cash Prize Badminton Championship ngasidagi moirang Kokibon Lekai Daleba M Manindra Memorial Indoor Stadium dhaukre. Haudopagi Thorumda Parliamentary Secretary K Megachandra MLA Prithviraj Moirang Kendra ki Hanagi MLA Salam Gopal Susaryaki. Tournament asi thasi ki taramari phauba chathagani. Thoramasi ki sarukamoina humphugama Stuba Inter-District Amasung Veterans State Level Badminton Championship ta winner oirakrapa H Inauchada Kudolpot Piduna Pungning Thogati. Laglipa February Kungahumdoidaki Kungataruk Fauba Dimapurda Pangthokadoriba Taresuba Northeast Open Kung Fu Prize Money Championship ta Sarugyana Naba Trial Selection Ama Laglipa February Taramari ki Ayupung Nipanda Manipur University ki Department of Sports ta Pangthoklagani haina All Manipur Kung Fu Brotherhood Union na Khangalakli. Selection asida yaugadaba sanaroi singna masa masagi as proof certificate amadi passport photo ani matam chana union gi secretary da pishingadabani hagi. Lagiba tang tara humdoi da Imphal da lakadoriba Baba Ramdev gi khongchet ki mangoi nanangasi khuyathong da laiba Arogya Kendra Patanjali Yoga Samiti gi office da khana neinaba mifam pangthokre thoromaduda yoga samiti amadi yoga instructor kaya su saugyaki. Mahaki khongchet asiga mari leinana numit mangani chupna miyamda yoga na piriba kanaba singi matangda khangan gadauri. Free yoga therapy amadi meditation camp asigidamak media wingi convener general secretary founder kaya yauna Baba Ramdev gi khongchet asibo mapung phanaba amadi kari kari tawba yabagi haibagi matangda khanaki. Lakriba Mars Taraganitoi the Gitarahundoi Fauba, Bihar ki Patnada Pangthokadoriba, East John Veteran Cricket Tournament Sarugyanaba Manipur Gitim Kananaba Gitamak, Sanaroi Nipu Trial Cum Selection Gitamak Hare. Lagliba February Taragamari ke Ayupung Taramatwidaki Nuntilpung Anipawi Manunda, Kalaba Sanaroi Sina Luang Pokpa Cricket Stadium, Luang Shangbam the Laktuna, Manipur Veteran Cricket Association ki Secretary B. Bishwajit Sharma Amade, TS Bikram Jita report Togadabani Hari. Sanaroi Nipu Asig Manungda, batsman da Sanaroi Taraganitoi, bowler da Sanaroi Tara, wicket keeper da Sanaroi Mari Amadi, all rounder da Sanaroi Taragamari Yauri. Hozik, Sanabaki Makataba Pau, Boya Nintosam the Gipangani. Tagachari, Nasigi, Sanabaki Pauda, Rani Guiding Liu Women Football. Odisha Biharbu Mighty Bapiduna Ahanba Rani Guiding Liu All India Women's Invitation Football Tournament ki semi-final Sankre. Freedom Fighter Rani Guiding Liu Ningsing Thauranga Mari Lenana All Manipur Football Association gi Miyang Makada Zeliangrong Sporting Union Sinduna Thasigi Tang Mari dagi Team Tarena Group Ani Thongna Khaidokuna Common Lampak Men Stadium da Sathariba Ahanba Rani Guiding Liu All India Invitation Women Football Tournament ki ngasi sanakhiba League Round gi aroiba match ta Odisha Biharbu goal ama sinoda Mighty Biduna semi-final Sankibani. Odisha gi Mai Papugi goal adu Jiosna Malikna match ki Yankai Suba Minita Sankibani. Match asida Odisha gi Sanaroi Anima Malik Amadi Bihar gi Sanaroi Beauty Kumari Amadi Sama Ranida Center referee na yellow card PK. Sathariba tournament asigi ahanba semi-final match tha asigi tang taranithoi gi nungthil pung taranithoi ga minute manga chatpada Manipur amadi West Bengal ga sanagani. Ani suba semi-final match nimit asigi nungthil pung ani taba matamda Railway amadi Odisha ga sanaragani. Hausi Luis Lapada ngasi nomagyoy ba ay nga sagi pao. ICAR Lampel Patagi Pangba Pauda Ngasigi Kwaidagi Sakiba degree Celsius kun dasmik Nepal Kwaidagi Ingba degree Celsius Mapal dasmik Daru Nuksita Yauba Ising Manilgi Sang Ayukta Sada Maipudara Manga Nungtilda Sada Humpu Hundoi Nasigi Nong Sukiba Isang Daru Dasmik Mani Huki Palel Thong Amadi Kalking Chumnang the Indoor Stadium among Chief Minister Okrami Bobina Sangakre.
National Deworming Day Thorm Sing Manipur gi mafam sin bathungna pangthokre angang lak kaya da tin lehandana mahidak pijakre amade Manipur gi wusu sanaroi tarukna taraganithu suba South Asian Games the gold medal lore ISTV na pizza pau matang sa lojare ing tabi basing mo mukana kurumjari